Bajak tabiri ba khoi puno pu image TV na taram na okcha pagal loina na Rajesh Kumar na khurumjari ngasigi maru ba pauda Relief Camp Singda Education Department na Nodal Officer amamam thamduna mahiroi chingda award apa lehendana ba hotnari haina Education Minister TH Basanta Kumar na phondokre Khadi and Village Industry Policy promote taunana ba People's Education Program ama ngasi pangthokre Hojik Manipur thok iba irang asida BJP gi MLA taret amadi makhoi ga chatminaba MLA ahum karisu mara laitabagi mawangda BJP Manipur Pradesh ki President A Sardana phongdokpa asina chathariba irang asida BJP na aronba agenda ama chatharabra haibasi asawa wahang ama oiri haina MPCC ki Working President na phongdokli loina Manipur University Inter College Volleyball Tournament 2023-24 ngasi losinkhre Apung pau lobirasi Manipur ki irang asina maram oirga school ki syllabus cover tawba ngamlaroi haina mipainari ba asi koknanaba hafta amagi thangja numit asi no back day haina toromba adu toklaga proper class tawragani loinana relief camp ta leiba school college kaba phangdaba singi distant learning da mating oinanaba tablet amamam phanghananaba India lengakta proposal ama tawkre haina Education Minister TH Basanta Kumar ngasi DIPR auditorium da pangthokpa pawgi mifum amada phondokre mahakna makhata na hai irang asina hek horakpadagi lengak asina mahiroi singi oiba thabak thoram kaya paikhatuna lakli relief camp oisin kiba Central Armed Police Force Laisin kiba amadi sensitive oiba jagada laikibana maram oiraga hojik phawba school kuntaruk hangmangamdana lairiba asi alternative means ama thiraga hangnana ba honari relief camp singda lairiba mahiroi singi khudong chadaba hakthengna yengchinna ba Education Department na Nodal Officer amamam relief camp khudingda thamduna mahiroi singda award pa amata lehendana ba honari displace oiraba mahiroi singda lengak asina piba khudong saba phanghanana ba tongan ba identity card issue tawkre mahiroi singna registration natraga admission tawboda khudong sadaba mayok nadana ba board amari council ga khup nawari sanaduna cooperation leire relief camp ta leiba mahiroi singda khudong Chana nabgidamak Geo TV da Lairik haina mingthonba e-learning educational TV channel amasu haple mobile app asida punna e-content listing amaga chahum hena fangle college ki oinasu Chief Minister College Students Rehabilitation Scheme launch tawduna darkar leiba khuding phangananaba thabak paikhatli scheme asida punna college mahiroi chamapan kuntranipan apply tawrakle loinana mahiroi singbu achumba lambida lamjing nanaba Chief Secretary na Lusingba Committee amasu semle haiki ansamna taliba assistant professor ki post khara haidok tabagi matang da paladuna mahakna hai post asi MPSC ki makhada lobani posting niyom chumna aranba yaudaba targadi athuba matamda haidok nanaba hotnagani loinana ahenba assistant professor chamriga contract tarukchu lounanaba cabinet na approve tawre haiki one year gi fees say yarigi lobi gnu because she matam khra koi 3-4 months hojala banina ana koina request of mo ya but in between koi private schools khra moi yaurum bhi ai moi khra fees low gains hairam bhi ai koi adum modo koi ki notice to bira koi na mo request tawraga yarigi mayam chang help tawminasi leiriba relief camp ta leiriba mahiroi sing se yarigi maximum possible from all everyone press level now any report like that telephone number ma koi pizage control room dagi adu da pau biraga sigi swaida satrani nahan aingon da pau lai satrani khak DMU da ming chan bagi da ade immediately ai registrar da phone toraga ming chal hale free adu san gen chalu kan da some difficulties moi mi khran misguide tor moi da fee lo na be hona ba college tu na di lo da ba mi khana moi dum mislead tawraga no ekoi de pesa bi ko ming chalan bige ka haiba chhatra chhatri sing du di kaino oiba relief tagi oiba adu report sing adu mole relief ki ni bo hairba displace ko erba control room se the pau biro aingon biro message abiro telephone to biro adu commissioner director le adu ga koi immediate action koi logni asme ngasi ayuk Bisnupur district ki manung chana laiba tobulda Bisnupur police station ki team na
Commando Bisnupur Unit 2nd IRB 128B Koi CRPF amadi 2nd Mahar Regiment ki apun team amana tawul gi yum da sangduda combing operation sathakre operation aduda mifami pun amata laikhide haidi Hojik thokliba Manipur ki wathok ki manung channa September 3 da thokkiba thodok kamari leinana United Nations ki special reporters na thokpa India UN experts alarm by continuing abuse in Manipur haina mingthonba press release asi michang mikhai naiba balance leitaba yamna asan mirai naiba ama oibana hiram sigi matangda UN amu hanna review amadi rectify to widuna michang mikhai naidaba amadi inclusivity to oiba press release thopinanaba India amadi malamgi mafam kayada leiba maitai sing da taksin nanabgi worldwide signature campaign ama ngarang October 15 gi numidang pung 3 makhai dagi hodokle hariba worldwide signature campaign asi America Asia Australia Europe amadi India da leiba ichili naw kunimakna saruk yabiu haina CEC World Maitai Council gi Secretary General na thorokpa cherol amana Malem da leiba mipung kuding sign tawina naba appeal torokli UN thorok liba press release asida World Maitai Council na yamna lumna lowi maramasina UN gumba neutral oiba international organization amana Manipur da thok liba crisis asigi matang da nakal amata da yengdana nahona na thijin biduna issue asi khangna balance oiba press release thopina nabasu World Maitai Council gi maikai dagi hairakli Khadi and Village Industry Commission KVIC State Office na DM College of Science DM Community College amadi MEDRA Education Manipur ga khusamnaduna Khadi and Village Industry Policy promote taunanaba People Education Program PEP ama mahiroi khaktagi oina ngasi DM Community College da pangtokre thorom asigi saru ama oina mahiroi singna apamba topic da ise competition pangtokhi loinana the best policy of the government of India for self employment in Khadi and Village Industry Policy haiba hiram da debate competition amasu pangtokhi thorom adu da DM College of Science ki principal Dr. M Bhubaneswari Devi KVIC gi resource person M Dhananjoy amadi KVIC Imphal gi director SOASS Dewana president member oina saruk yaki thorongi matang da wangang laduna KVIC gi young professional promissory kwarakpam na hai mahiroi singda khadi na piriba kanaba lengak na self employment pinanaba karamba scheme pibage haibadu khangananaba amadi commission asigi khuthangda scheme PMAGP Khadi Vikas Yojana Gram Vikas Yojana skill training pinanaba pangthokpa awareness program ni thabak phangdana leiriba singda lengakna pitharakpa scheme sing sijinnaraga masana thabak tawjananaba amadi lengakna subsidy kayam pibage haiba khanghananaba hotnabani haiki Sigi matang se khodi government ne pitharakpa scheme yam gram vikas yojana haiba haidi self employment thabak phangdaba kangbu gai da masana training pizaba haidi agarbati haidi duk sanaba machine tools supply tawraga duk sabagi training pottery training adagi khadi dasu khadi gi khadi vikas yojana kaina makhal makhal gi scheme trainings mayam le adai kayam yam na government na kayam yam na subsidy piba adu mayam do aware oina ba jathaba awareness program Kukizo singna Manipur thugaiduna makoi gi oiba tokhai balengak ama semdanaba chathariba lan asida BJP gi MLA singa mari lenade haina BJP gi president S Sardana phongdokhiba wafam adu lan asibu mangdin thana luchingliba BJP gi MLA taret amadi makoi ga chatminaba MLA ahumna chathariba Manipur thugaiba gi thong asida sogatpani haina loba yai haina MPCC gi working president KH Devavartana phongdokre wafam singa si party chena sinduna party asigi biti road laiba office ta pangthokpa paumi singa unaba amada mahakna haikibani paumi singa unaba aduda Devavartana makha taraduna ngarang Khuman Lampaki youth hostel da pangthokpa thorom amada BJP gi president S Sardana hojik thokliba irang asida BJP gi MLA singa mari amata leinade amadi irang asi state asida mamangda lairamba lengakna thonbani haina phongdokhi wafam adu yamna daita leitaba mioi amana ngangadaba wangangni state asida hojik thokliba irang asi BJP na
Leibak ngakpa haitabadagi thokpani haibasi state asida leiba angangdagi hawraga mipum khudingmakna khangnaraba wafamni loinana irang asida BJP gi MLA taret amadi makhoiga chapinaba MLA ahumna chauna mangjil thana chatharibani adubu sardana MLA tara asibu kari sumaral leitabagi mohongda wafam kaya phongdokpa asina chathariba irang asida BJP na manungda aronba agenda ama chatharabra haibasi asabu wahang ama oiri Amuromda irang asigi horpamgi matangda thangjingbu thangting olamba amadi Imphal West ki Gram Panchayat mari ADC da yahon kiba asina hain palliba adusu yumpham yaude Congress ki matamda thangjingbu thangting olubagi wato adusu lisingani tara marida moirang amrit sampur da leiba mioi singi lusingba sing phaminaduna thangtin adu semdokhi amadi Gram Panchayat Maribu ADC da on kiba adusu lisingani nipan da sem kiba District Council Delimitation Committee gi report amagi matung ina Manipur Hill Areas District Council Act 1971 gi matung ina sem da kibani masigi mayak larba khudam asi Manipur High Court Ram Bahadur Kawa mioi amana tharak kiba PIL amada Manipur High Court na pikhiu pakum aduna takli maram asina asigumba aranba propaganda kaya tawraga miyambu chamamnaba pohanduna handaki irang asida BJP na makhoi maral lejataba sariba asi tawbigano madugi mahut thamoi sengna thabak tawbiu haiki BJP president thamsi MLA tarana separate state tan belai hai BJP के MLA taret amuso elai hundu andaki manipur thoi ba khatra external forces yawe hai bisi ekoi ge aham da home su haire ministry of home su haire manipur gi satam kaina territorial integrity kaina onari ba putpu se ida achamba praja sing du lang da tu Kuki Jau community ge achamba praja sing wangang da ba nomai pai da ba Maralai terpenuhi memang yang buat. Aduh, karena mana besu, mana dia sekarang, aduh bah, laiba maralai bermising faham sungguh deh, pohon sungguh deh, mereka cara situ, hoji parti di tahun tu memang berkali. BJP na BJP की सरकार से लेकिन लेबाक पे बरूल था कोई तरह से तांथो करके दी सरकार से कायरे नहीं है वो वाला नत्रगा मापांगन सोदे के है BJP Manipur gi President S Saradana BJP MLA amatana separate administration tanbalite hairibadu miyam si tumit kangum ubra haina khundrapam kendra gi MLA TH Lokeshwar na hanglakli wahang asi ngasi Friends Union Club uyumpok na sinduna anirak suba oina pangthokpa uyumpok wakhong uyumpok mamang lekai amadi nongsung gi class 10 amadi 12 mai paklaba mahiro sing puning thogot pagi thoramda phongdokhibani Uyumpok Multipurpose Community Hall da pangthokiba thorom aduda Dolai Thabi Jilla Parishad Member N Sanatomba Maitei FUC gi President Haikruzam Ibungo Advisor Yumnam Tomba Uyumpok Development Committee gi President Wayan Bam Kongangbi na singba saruk yaki thorom aduda class 10 amad 12 ta mai paklaklaba mahiro humudra da certificate amadi khudol pot piduna puning thawat ki thorom adu location makha takibada hujik lengak Singsu Mathong Chadre Haina Lainari Ngaida Lengak Asibu Lusing Liba BJP President na Amuka Hena Mathong Chadaba Wapam Ama Phongdor Pasina Micham Miyamdi Laibak Thiragani BJP ki Mr. Ani Yauba BJP MLA Nepal Yauna Kuki MLA Tarana Separate Administration Pibiro Haina Prime Minister Amadi Home Minister da Che Pisin Kre Haiduna Pause da Phona Kiba Miyamna Loina Ukre Hojikta BJP ki MLA amatana separate administration tande haidna BJP ki president na miyambo apangba sirk libasi afaba karisu phangloi BJP ki MLA yaude hairgadi separate administration pinanaba kuki MLA na aiba chirol piduna demand tawkhibadu makhoi nate haidna sengdohanba ngamgadra haibadu thampham thoi paumida onsindra wahang hanglabanina pangisingsu paulo bo chatpada pakhumse purga chatpagi tangkak tu yorokle irang laksin ba haiba oirbadi khundrapam kendra gi manung da leiba kul kaya lanjan aduna leiribasi masagi mayumda changhallo kongba maru laifam den mathakta sarba koki gi camp sing lokthoko haina makhata khi anina dcp gi ani na lekka haraga na
MLA Nipan jadi kamu sangka independen apa bagi KPA tahu kan pulangnya soal itu orang apa separate organization mana apa itu ngajarin soal itu orang hari dulu aduh tahu ke hewan nama soal itu hewan lagi firman budaya berjati pulang situ apa lagi karya ini lemah kalau orang nak ada heboh hendak lagi penuh orang heboh ai madoi di haiman mutungan dia Manipur May ahumdagi hauduna satharakliba kanglupki irangna hakthengna soalaba maru oina sugnu tangjeng sero morena singba mafam singdagi lanjannar tuna kakchingi tongan mafam da hangliba relief camp singda huyel mamom Manipurna tengbang polam sing pibagi saru ama oina ngasi kalyan ashram amadi old age home da leiba inmet singi sijinnanaba polam kaya kosinagre ngasi kusinakiba polam sing adugi manungda tumna hipnaba pirol thong thak pada sin hanaba polam sing abadi angang singi chana thaknanaba athum ahau kaya yauri temang polam pibirak pagidamak relief camp hangliba organizing committee gi maikai dagi huyel mamom Manipur wo thagatpa phongdokpaga loinana irang asi athubada loisin binabasu apel torli Thobal apun balup talgi mijeng makada MN Brick Farm khongjong gi proprietor oiriba Thobal Mela ground dagi moirang them ningthemjau singna talgi thomi singa loina duna kanglup ki irang asina maram oiduna hojek sunu mangjing gi relief camp da changjapam loduna leiriba napat tangjeng ahluk khobuk tagi inmel imung nipuma thoida blanket ahum amadi angang singna chana naba acha atha kaya tengbang khre ningtham thagi aing motam yorok laba asida lanjanarakpa mioi singi damak khanbiduna mateng asi pibi bagi damak relief camp ki makai dagi proprietor M Ningthemjau amadi talbu apenba phongdorokli Thobal Wangmutaba Manisang School manakta leiba Thobal Wangmutaba soro makha marapai binasu Phubala High School da hangliba relief camp amadi moirang da hangliba relief camp da changdun leiba mioi singda blanket yangkhai amadi nupi oibi singna setpa inba yaba phirol kaya mateng pangkhre Laibak thiba kangluki irang asina wahilak liba phibam asi yenglaga ningtham thagi matam lakpa asida awaba nanglaba investment asida kharadang oirabasu mateng oinanabagi pandamda tengbang asi pibani phongdorokli Chief Minister gi Art and Culture tengbang gi senthang makhada Thobal District Wari Liba Association sinduna numit tarani chatagadaba Manipur pumbagi oiba Wari Liba changdamnaba ngasidagi Thobal District ki tentha khongbal gi multiplex hall da hodokre District Wari Liba Association gi laikhidraba oja kuthra gi mafamda laikatuna kai khumnabo utpaga loinana hodokiba thorom aduda hanagi Art and Culture Minister Dr. Moirang Themnara Sangit Natak Kala Academy Northeast Center Guwahati ge Advisory Committee gi member Samurai Lapam Nava Sharma Nava Volcano Nata Academy Tentha gi President Texam Samu amadi Thobal District Wari Liba Association gi President Oza Jugendro na matang sina athoba mitung thormapu amadi akhanaba mitunglan oina saruk yaki Wari Liba changdam nagadawriba adubu hodok laduna Hani Art and Culture Minister Dr. Wainarana Hai matam gi matung inna jati amai culture asi sitharak pa yawi adum oinwa aikoi gi ipa ipu singna section na thambiramba aikoi gi culture amadi art form sing sithakhidana aikoi na honagadabani aikoi na khangadabani haiki sangdanaba asida nupa kunmathoi amadi nupi nipal punna wari loi kunmapan na saruk yari thoromgi saruk ama oina sangit natak award phanglak Thobal District Wari Liba Association gi oja wari loi ahum busu achamba khudol tamduna ikai khumnaki National Ayush Mission Manipur Directorate of Ayush Lampen Pat amadi United People's Front UPF ka punduna ngasi Imphal East District ki Nongoibung pungda leiba Thamchet High School da
nongmagi oba free ayush health camp program ama pangthokri thoram aduda mahiroi chama kun lom layeng bagal loinana lem na hidak langthak sing piki mahiroi sing aduda directorate of ayush slum health part ki deputy director atom nandan amadi dr oliviana ayush ki matang da awareness program amasu pangthoki thoram aduga mari lena thamchat high school gi administrator m kumari na hai manipur da tangdu laita daba phibam ama lairingai marak asida laina kaya su sandurokli masida mioi kaya layang bada khudong chadaba sumayok nari asiguma khudong chadaba sing asida ngasi pangthokliba medical program asina achaubo mateng ama oirgani UPF amadi sililang liba department singbu thagatpa phongdokli haiki UPF ki president and Rupachandran hai mari lainaba department singa pullaga tongan ba relief camp sing school singda medical camp kya pangthokre makata na children home amadi all as home na sing badasu medical camp sing pangthok nanaba mari lainaba singa hotnaragani haiki makai dagi nubaiba pongtok chari aduga huziki akoigi season change tawrakpada angang sing narakpa yawrakpa school da leitaba nate adu sumaina akoigi school da makoina lakpiraga sigumba program ama pangthokpi base akoigi satragi makai dagi su akoigi yamna khudong jaba phungjabase kano tawbasida akoina hanna mukasu thagachaba phongdok chari yar Oja watpagi khudong sadaba kaya mayok nariba mayang Imphal Bengal da liba Bengal Higher Secondary School gi Zoology Department gi oja ama atopa school da transfer tawkhibadagi mayok da school asigi mahiroi singna khongjang changsinkre khongjang adu school asigi students union sinduna school asigi gate mamang da changsinkhibani khongjang adu gi matang da students union gi general secretary Phusam Alam Khan na mahiroi chahum yangkhairom laiba school asida home science department gi oina oja ama fawwa laitri masigi matakta physics chemistry amadi geography asisu oja amam khakta lairi loinana zoology department asina oja ani laibada oja amana kuki oibana maram oirga irang hek horpadagi school lakidre hojik asisu irang asi matam kuina lairik tamba phangludraba matung hojikta class changnaina torkpa matam asida school asigi oja liakat alibu atopa school amada transfer thadokkiba ase yaningde oja liakat ali asi hana school asigi principal in charge pawwa puramduna school asibu awangba thakta pukhatnanaba hotnariba oja amani maram asina mahaki transfer order asi tha asi kontra pawgi manungda handoktaba targadi khongjang kaya sansindanaba semsare haiki matang kaya gi mamang dagi lasida jawat pagi problem asi thokuna lakningai serak asida handak October gi tarik 9 asida ikhang khanghaudana school asigi senior lecture oina laibiriba ojaria kal ali bo transfer tawrakpa asi yaningde ebaki irang asina tha kaya larik tamludrabagi awaba saitheng marak asida oja sindok singin tawduna laiba asi yaningde school asigi physics chemistry gi ojawat pagi problem ama mayok na ringai charik asida zoology gi ojaria kal alibu syllabus cover tawramdai amadi sahi tangkhai hinjelak laba matam asira transfer thaba asi yaningde Maira Paibi apun baluk MPAL Bitupur District apun baluk nithokong amasung nithokong kaithel fambi imaluk hairiba luk ahum asina kon mafam singda hojik oiriba leibaki awa ana asida saruk yaba oina ningol sakaubugi thorom pangthoklaroi haina punna warep laminakre luk ahum asigi maru oiba mihoi singna saruk yaduna nithokong apunba lukki office ta pangthokkiba mafam aduda Diwali khawba sendoi seleb khomba microfinancial bank ki collection tawbuna chingbasu lepnanaba appeal tawki kanda marup lauba matoi kuba aduga ben na chimba salari ba puna magasi matam khade lepiu haina ning tokong apun baluba madi women wing Bisnupur district site tadi kaujela simusupije ba asum na koina haijari ba puna magasi da ben gi site ai oiro marup lauba da bani haiba marup masasin oiro aduga sendoi khomlamba mioi singa do akoi apun balupna sabsaba matik saba dandi tigani akoi na piba dandi ase masa masani yana sulauga da bani haiba apun simsi khamjari Thobal College की Chemistry Department दा Assistant Professor ओइबा मोहम्मद अब्दुल खलिक की पेटिग्री दा ट्रांसफर तौबगी ऑर्डर अमा तांग कुन अक्टोबर 2022 दा
Higher and Technical Education Department na thoklibasi kakpiu Muhammad Abdul Khalik si biochemistry subject takpa amata ngairba ojani NAP course singda amadi chemistry honors 5th semester da biochemistry syllabus da chauna mafam kalliba subject asida mahak khaktana biochemistry gi portion taklibani mahak transfer order kaktaba tarbadi college so lonsinba kaya yauna makhal makha kaya gi khongjang sangsilagani haina Thobal College Students Union gi cherol amana haidi thamna pokpi ibudok thangjing gi phamnaiba loisangi khadrakpa oiramba ahal ibungo Sri Pukhrambam Tabop Sau Singna thasigi tangkuni thoi nomajing nomitta laikhidabada ibudok thangjing committee thamna pokpina awab phungdokre haina committee asina thadorpa cherol amana hairi cherol asina makhatana hairibana ahal ibungo asina ing kumja lising ani manga dagi horga ing lising ani kulumdoi fawba khadrakpa oibirami loinana ibudau thangjingi yaifananaba thabak thoram kayada maru oiba chauba daita kaya amasu lobirami asigumlaba ibudau gidamakta kathokpada halengba laikhidraba ahal ibungo aikhoi khwai mayambu thadok piramduna mapu magi khuya khada changjakiba adubu maki atmana santi oinanaba amadi ahal ibungoda ikai khumnaba utpo oina ibudok thangjing committee thamna popeki phamnaiba loisang phamnaibi loisang amadi committee gi member khudingmangna minute ani tuminna leptuna ikai khumnaba utki hari Jammu and Kashmir gi Kopwara district ki manung chanba line of control LOC gi paringda security ga kuthokna bada Laskar terrorist mga hat kre haina police na hari additional director general of JNK police Vijay Kumar na hai ki bada Laskari toibagi mga hat kre loina na operation adu makhata na chathari hari kuthokna bagi thodok ta JNK police su yauki Srinagar da laiba 15 corps ki headquarters da Jammu and Kashmir ki top official amasung security agency singi meeting ama pangthoki meeting aduda Kashmir da lairiba foreign terrorist singna kari chatharibagi haibagi matang da khanaki hari sahi asida union territory asida terrorist nifutaru hatki bagi manungda kontra tareti Pakistan masa singni hari Luhong laba matung da kihalakpa laktuna awaba mayok nariba matay manaw amadi police protection pidanaba Delhi High Court na khangan kre masana pamjabada luhong bahaibasi midugi right ni amadi constitutionally protection pigidabani Justice Tushar Rao Gadelana haiki bada yum panbagi chahi surabasingna makoina pamjabada luhong bagi right lay imung manungna masida thingbagi right leite akiba mayok nari haiba couple asi Tharakiba petition da haiba makoi April da makoi gi ahalaman gi aya bagi mayokta luhongki amadi nungaina ingna signa leiraki adudagi makoi da kihan bahorki maruaina nupi adugi mamana ni hari petition adugi matang da court na haikibada petitioner singna makoi gi hauzik leiba mafam amadi thabak tawfam ayoda haidokadabani adum oinama ayo adunadi hari wafam adu unauthorized persons singda haidok oidabani couple adugi matang da bid officer amana marak marakta check tawgadabani haiba ofamsu pankhi United States ki wine gi Lewiston da me amana nomoi pangkap ta kapadagi me kunithoirom sire amadi atopa mioi humpurom na asopan nangkre hari thodo asingrang yumsakation mutki athengba thokibani Marakta miyam marakta nomoi pangkap ta kapkyu mioi adu Robert Card ko mioi amani haiba khamangam le haina police na hari local police na Robert Card na semi automatic nomoi purga bowling LA amagi manungda leibagi photo Facebook da thagatuna miyam da khangan ki Robert Card US Army Reserve ki firearm instructor ni ikui kui dingida mahak mental health facility amada lairambadagi discharge tawkibani hari Sanabagi pau KP College Hyangthang Amari Don Bosco College Maramna Manipur University Inter College Volleyball Tournament 2023-24 gi nupa amari nupi gi mapu oikre Manipur University gi Sports Committee gi mejeng makhada Hyangthang da leiba Kamakhya Pemton College na sinduna college asida ngarang dagi hoduna pangthokpa tournament asigi nupa gi final KP College Hyangthang na Posta College wabagaibu set ahum amada maithiba piduna
tournament asigi mapu oikibani loina nupigi tournament dana Don Bosco College maramna Semko Komlat Habibu maithiwa piduna tournament asigi mapu oikibani. Taratret Suba e Boris Chan Singh Memorial Women's Football Tournament 2023-24 Loisin Magi Thorom ngasi YOSC Football Ground pangthokre. Loisin Magi Thorom adugi final match oina Sri Guru Gobind Girls College Khurai Lamlong amadi TS Paul Mongsangai anina sanaki apiba matamda team animak panjal amamam chanaki. Mai pakpa team Kananaba Gidamakta penalty Kaunabada TS Paul Women's College Mongsangai na Panjal Mari amasung Sri Guru Gobind Girls College Khurai Lamlong na ahum sanbadagi TS Paul Mongsangai na mai fakre. Tournament asida N Regia TS Paul na Panjal Taruk Chanduna Khwaidagi yamna Panjal Sanba Chanaroi gi mana fangki Sri Guru Gobind Girls College gi Chanaroi U Pusparani na Best Player gi mana fangki NG Mangi College Khurai na Best Discipline Team gi mana fangki ngasi losin bagi thorom aduda University and Higher Education Government of Manipur gi Assistant Director P Santi Kumar Singh Donor Dr. A Joychandra Singh NG Mani College gi Principal Dr. W. Jivan Kumar Nachingba Saruk Yaki. Aroibada Maruyo Pau Amuhanna. Relief Camp Singda Education Department na Nodal Officer Amam Thamduna Mahiru Singda Awat Apa Lahendana ba Hotnari Haina Education Minister T.H. Basant Kumar na Pondokre. Khadi and Village Industry Policy promote taunan ba People Education Program ama ngasi pangthokre. Hojik Manipur da thoklib irang asida BJP gi MLA taret amadi makoi ge chapminaba MLA ahum kari sumara laitabagi mawong da BJP Manipur Pradesh ki President A Saradana phongdokpa asida chatharibat irang asida BJP na aron agenda ama chatharabra haibasi achawa wahang ama oiri haina MPCC gi working president na phongdokli loinana Manipur University Inter College Volleyball Tournament 2023-24 ngasi loisin khri. Nasi kita bakta di paudam pijabah matang asli loisin jari, mejeng tabir bakwai pun aku amukahanna krum jari.